ngasi ayu phong hiba tongan tongan ba manipuri si phong singdagi maru oibe I pausing khonga charaga manipur top channel gi mekedi gi ma'am da share tawzi han bada sei tara manga gi nupi masa amagi ikai khumna ba manghalamba makhura phare mapa lot khre pik labasu manipura Protection of Children from Sexual Offense Proxo Act 2012 ki makhada serak pi wiaba thaudok sing amasum Crime Against Women CAW gi mari lena ba thaudok sing leptana thoksilakpadagi Proxo amasum CAW gi casing gi woyel sathanaba Special Court Fast Track Court for linkatuna akan mathabak lokholingagi serakta masa hisai taraga manga rom tama ngai ribinu pi masa amu mahake apok mapa amasum makurane kai khunba mangan birambagi matangda police na case ma lokholaga makura fagale adumena mak make apokpa mapa ni lotkre tab da noi taba thaudo asi Susampur district ki manungsanba Molnom Beles ki imung amada thukibane supnatagi sei taraga manga rom tamak shuri bi nupi masa sigi makhong mukhut pom khalakpa amasum masada nongai tabasing phaurak padigi ngarang Susampur district hospital leyeng nabigidam pukhalakpada mahak masa lumle haiba confirm torokhibane lonena stha taret rom suragadaba angang na pure haina khangalakibane thaudo asigi matang na makki pokminaba masina makki Facebook account wafam asi upload torakpadigi Susampur district police ki women police station amasum district asigi cell line committee gi miyoi singa panthadana ngarang mak nupi masa asigi mayumda sanction ki loinana thaudo asigi matangda preliminary inquiry ama sathaki haidi police amasum cell line gi miyoi singa imung aduda sangsiluba matamda victim oiribi nupi masa asigi mane amana thaudo asigi matangda ayiba complaint report ama police ta piraki haidi report adugi matung ina nupi masa asibu maki apokpa mapana yamna toina ikai khumnaba manghan biki haibga loinana maki mapaga pokminaba manau nupa mahakina makhurana su makpu thengthang anirakta ikai khumnaba manghan bikre haina phungdoroki haidi police ta pisilakhiba complaint report adugi matungina women police station Susampur Proxo Act 2012 ki section 46 amasum 21 gi makhara case ma register tawtuna lokhatkre regular case adugi FIR number na 6 clause 4 2021 hari police ki mekari gi thaudo asiki matana case asi register tawbaga panthatana thaudo asida sienari ba victim asigi makhura adubusu phagatlaga wahang pang sathabagi thab hokre hari adumena ma victim nupi masa asigi apokpa mapa adudi mahaki mane thokpa nupi amaga matam kharagi mamanggi mafam khangdana satminakhiduna Lord Kibadigi Housuk Pobi or Nadi Pagat Pangamdri Hari, Magna Sizina Kiba mobile phone number adusu, Makatana Sizinaba Yadaba number ama or Kibadigi, Maki Hungul leave the Pankal Tokri, Aduminama, Nupi Masasigi, Imungi Mia sing statement sing recording Tauduna Taudoshi the scenery by Mapasigi Hungul Lina Bohonari Hari, Panbayaba the level Tirabi Nupi Masasigi Apopa, Mama, Matam Karagi Mamanga like Hidrabani, Hidinisu, Paushin Makatari. Makasa tharakpo na to papawa man school khara da lainga ki yathangak ta na pik liba mairoi sing school ka halam le malem gi oina parks na sandurak tu miyoi kya gi punsi mangan grab COVID-19 gi ani supu web ta gi ngak thokna na ba section tharang lokhat poina lainga na class 9 gi makha da leiba class gi mairoi sing school ka han na ba yathanga ma thok tu na khan grab su yathanga da bu ngak tu na lanai school khara da laisat asigi akiba tungoi na duna tham khara ga lainga ki yathangi wang ba da pik liba mairoi sing school ka halam le ZEO Thobal A Anil Kumar na permission na phungdorakpada ZEO Zone 3 asigi makhara laidiba mahiloi sang kayama COVID-19 ga mari lainana lainga na thokpa igya thang thukai duna class 8 amadi masigi makhada laiba class ngi mahiloi sang school ka handuna class lo na sathare haiba pau phangbadagi ZEO Zone 3 asigi DIAI na singba staff punamak loinaduna surprise visit asi satpane COVID-19 gi luraba matam yamna section gadaba matam asida lainga na yadaba thabak toramba yathanga na satlamdaba mahirosang sing asigi mathakta di recognize tawba yauna action soidana lakholagani laisat asi thiengna ba khona bada lainga na pekhalagdiba thawrang singna mahiroi singi mama mapa singa madi mahirosang singi authority singna ngana satpiduna laisat asi puna thiengna minasi hansu phongdorakhi Amasumaya notification ama tholakli Council of Higher Secondary Education Manipur gi notification na ngang Apple gi tang tara gatara English ngani ga kun ga mathoida tholakibani notice asina inform tori madudi ma'am koi higher secondary amasum class 11 examination gi damakta eligible candidate singna singsoi sudana makhoi gi admission card adu lakliba Apple gi tang kun ngani tho English ngani ga kun ga mathoida gi na Apple gi tang kun ga tret phawbada
issue tawragani haina council gi thopat notification amana makha tari amasum institution gi principal khudima amasum private candidate singi makhoi singsu adi makhoi na ski office ta lakpiraga natragana authorized oiba mioi thabira kanda including Sunday gumba amasum holiday su yauna lakpira kanda dum office tagi office hour gi matam dagi makhoi singi sigi admission card si lobina basu CIS Parent Sing Secretary Council of Higher Secondary Education Manipur khuyek bidna thadorapa notification asina makha na phone dorakle amasum makha sa tharak poina mo na to pamaroi ba pau khra myam na pijage Manipur na no miyoi kunthra ga mapan positive ore police na mafam kya ri curfew thugai ba miyoi kyamarum fagalaga fine thian khre Manipur hauki ba sayol khra sida covid positive oibigi sangle palaitana hengalak tuna hauki ba pung kunmari esigi manung da su state sida CPF ki personal ahum yauna miyoi kunthra ga mapan positive oi pathengnare haujuk power positive oi ki apun masing lising kun ga mapan ga satru ka nifu ga mapan active case sam ga maudra da haigalaktuna mi pai ba thak mi yoshilakle amasum mara sida Manipur langana covid 19 laksina na numidang pung nipan ga ayuki pung mari fawa thamjin ki ba curfew na mi amata maning tamhandre pung nipan hendok laga lakpa gari punamak phajinduna thamlaga fine thian khre curfew thugai ba miyoi phana na bidamak police na mafam kyamarum da sek tabu uki hansu pawman makhatari amuka hana maroi ba pawma hairagadi myam jiri lambi gi tungda Dimapur lambi dasu gari sung lut tawre pung nifu nipan gi general strike kaukhre Imphal jiribam lambi national highway kunthra ga tereta khulai paibi singna lambi da lakpa gari singdagi namduna sel khai gi wathok laidingai gi loinana lambi da pot puduna lakpa truck singna nomai kapsin bagi wathok phong saringai sida Imphal Dimapur national highway kunthra ga tereta nungtil pobopta Dimapur dagi pot puduna lakpa gari singdagi sagun tauba kangbu ama thoklakle mari lenaba driver singi maike digi police da wakalaba su sienaba mioi sing phabidana lairi hairi lambi asida saliba truck driver kharana pauksi asida hai haukiba numit marini mangani rongi mamangdagi hauna Kangpokpi district manung sanba Kangpokpi police station dagi Sapramaina police station phawbagi marakta numit khudingi ayuk pung mapandagi pung 13 rom taba phawbagi manungda registration number thadaba diesel auto rickshaw amada tongduna lakpa miyoi mari mangana Dimapur dagi pot puduna lakpa truck singdagi khudong saba mafam yenglaga gari khamlaga driver singda yaurakpa mobile phone sel na singba ayaw ba munbagi thabuk sathaduna leire thaudu sing asi phaw adumak leptana sathari haina driver singi mekedi gi pauksi asida phongdorakli asiga mamioi khrana sathari ba thawong asi yengsinbina ba driver singi loop amagi mekedi gi mari renaba police station singi makok thongba officer singda haijara basung asi phaw ba action la khotpidana leire asiguma thawong asina maram oiraga driver singda mi pai ba phaunare phiba masi yenglaga lainga na mi yeng sanghaningi haina driver sing phongdorakli amaromda Tamenglong district ki manung sanba kaifundai khul manakta ngarang sakhangdaba mioi khrana truck singda tire amasum thau tanki singda nomai kapsinduna attack torama dugi mayokta transporters amasum drivers gi body na ngasi ahing nongyai dagi thasagi taraga mapan gi ahing nongyai phawba pung nifu nipan gi general strike kokre Zaribam na pamising unabada all Zaribam road transport drivers union gi general secretary and Maniton haki truck mari da numai kapsin bagi thaudo adu all Zaribam road transport drivers union amasum all Manipur road transport driver and motor workers union na akan mamona kandem tokre Zaribam dagi kilometer kungo humdoi rom national highway kuntraga tereta salaga kaifundai kulmanaka thokiba thaudo adu da senari bising lenga fagadabne makhogi ka henba listed adubu yaningdaba phungdoktuna kauriba pung nifu nipan gi general strike sida essential service amadi media gi miyoi singni komthokani truck mari da nomai kapsin bagi thaudoki matangna pung nifu nipan gi ban kauri basi Senapati district drivers welfare union asu mapung phana sagot kani hari union asigi secretary Lolina pamising haki ahing nungthil nai da namyam gi thabak toriba drivers sing da aki ekang piba tathi ta woina tabibagi thawong asu union asina haksina lawbuga loina driver union na jangchilakpa khongjang khudimak mapung phana sagot kani hainasu pawman makhata na phongdorakli Makasa tharak poina to pawa mana 7 pe pi dragadi mai muthat kani matamama da Manipur lenga ki makhada lairamba duga housingna company onthokhraba Manipur State Power Company Limited MSPCL amasu Manipur State Power Distribution Company Limited MSPDCL gi employees sing da tare suba PAP dragadi Manipur pumba mai muthat pagi khongjang sangshin gani haina ngasi employees sing na pawmi sing da phongdokre
Company ani asigi employee singna ngasi Kaisampata leba makhoi gi office mamangda 7 pay pigadabani amasum pung kun ga mari mathau toribi employee singda tha tara gu humdoi gi tolop pigadabani haba demand tawraduna wakat mi phampham ki wakat mi pham adu gi matungda wakat khongsat amasu sakhi Pausin hai MSPCL gi staff singna makhoi gi demand sing taladuna Kaisampata leba office da ngarang dagi hauna wakat mi pham gi khongjang satharakhi khongjang asigi saru ama oina ngasi su office asida wakat khongjang sathraba matung masing yamlaba staff singna horaktuna chief minister gi bangalo tamna rally sakhi adubo rally adu nityay pat chuthek yorpa matamda police na thattuna makhatana salan khidre rally adu amu halaktuna MSPCL office to wakat mi pham gi khongjang sangsin ki khongjang adu ga mari lainana MSPCL gi staff soram siniboina haikibada lainga kayana duna lakhiba 7 pay athuba matamda implement tawgadabani amadi 13 month pay pigadabani mangna high demand singa si lenga na thajaba kaya pi grabasung asi phawa thabak to onthoktuna laidi numinini sumna khongjang changsilabasu lainga ki mekedi wari sananaba wafam amata laktri employee singbu misang mikhai naibi thawong ni masi yaningde khongjang asi makha sa tharak poina hayengdigi hauraga prepaid ki counter amadi administration block thingbagi khongjang changsin ba horagane masi phawba lenga na tadragadi manipur pumbada mai muthalakpa yai matamdu electricity asi kaya maru ebigi haibadu khanglakani madu ngairi bara haina mangna hangki haina su pausna makhatana phongdorakli makasa tharakpoina topa pawmana khongjang saugatuna wakat mi phamsa thakre mitei bu schedule tribe list salhanduna constitution gi ngaklo Phangangadabani haina schedule tribe demand committee Manipur STD-CM gi khongjang saugaladuna Bisnupur district gi Thambal pokpit wakat mi pham khre wakat mi pham adu mapham adu gi maira pai bisna satakhibani lonena wakat mi pham adu da STD-CM gi executive member A Singland STD-CM gi Naharup Pana gi member Konsam Saphaba STD-CM gi vice president L Lokendra na singmana wangangloi ki wakat mi pham adu da wangangloi singna STD-CM na Maitei Singbu Indian Constitution ke Article 342 Clause 1 gi manungda schedule tribe list ta sanhana bagi damak thinthaba tawduna lenga na recommendation tabiyu lamdam asida yelhong ngai gi lereklaba Maitei Singbu Constitution gi oiba saingak ama piba haibasi tawdaba yadraba amani CM na assembly da thamkiba wafam thabak to onthona ba honarakta haibasi ningma kainingai ni maram aduna miyam gi apamba matungina lenga asina recommendation thabiyu haiba wafam phongdorakli Makasa tharakpuna to patian ba pawmana Tripura da thoko pawmana ma'am Tripura da class khudimak thingjin khre COVID-19 gi second wave parks na sandorakpadagi section tharang lokat poina Tripura government school college amasum university gi class khudima hawkiba thangjan numiti gi hauna matam kaktana thingjin khre report amagi matung ina hawkiba thakai de miyoi sahumgu yankhai ga mari positive oiba thengna ki amasum miyoi ani sikhi haujiki oina miyoi kunga manga covid hospital admit tawduna laidi aduga ataina mayum da treatment tawri government na marks uptabisingi mathakta lokat payaba action chu lokhali education minister Ratan Lal Nahai oirak liba phiba masi kupna khannaraba matungna state government na mahiroisang singi class punama matam kaktana thingjina ba warep lokhibani adubo mangjongna na lepkhraba examination singdi schedule gi matungina aduma pangthokani adubo covid-19 gi lokhat pamthokwa section thawrangdi lokhat kani haikena su pawsna makhatari atopa pawamana Singapore gi flight tonghibi Manipuri nupi ama mangkhre Singapore gi via Mumbai da Delhi airport tamna flight number AI1369 tonglakibi Manipur gi nupi ama mafam khangdana mangkhre haina nupi adugi imung manungna Masat Manipur Student Association Delhi Manipur da paw pirak le hari Masat Manipur na social media da share torak matungina thiba khangdribi nupi adu Usharani kawi Manipur tholakadabani maraksida any police cell na Delhi airport gi April taraga tarukta Imphal satpa passenger singda na PSC gi detail yaubra haina thiri na PSC gi contact number adusu reachable oidre amasum ma kadai da leidi haba khang mangamdre hainasu Masat Manipur na phongdorakli amaromda Masana ngasi nodal officer North East Cell Delhi da Usharani kawi Manipur gi nupi ama Singapore gi Delhi flight tonglaga lakpa mangkhre haina missing complaint tokre hairena su pawman su makhatari pawsi loisilakpoina myamna tentak na pawman nikta hapsaramge irabor kramba matamda MLA oina wasak lawgate gi khangdri ECI dagi gazette notification tharaktri
वांखई केंद्र तरामथई सुब मणिपुर विधान सभा मिखल कांग्रेस मिरेप ओइना माई पाखिबा एक्स एमएलए अख्रम हेनरीन इलेक्शन की एफिडेविट की एजुकेशन क्वालिफिकेशन अरानब क्या यावरे अमदी क्रिमिनल केस चेनब मियोय ओइबना इलेक्शन की रिजल्ट अदु सनाफम थोक्ति हाइना मिखल अदुदा लंबा ओखिबा बीजेपी की मिरेप युमखाम इराबोना थरखिबा इलेक्शन पिटिशन अमग मरी लेनेना हौखिबा तांग तराग मंगरा हाई कोर्ट ऑफ मणिपुर ना ओ हेनरी की इलेक्शन की रिजल्ट अदु सनररोय मा की महुता पिटिशनर युमखाम इराबोटपु वांखई केंद्र की इलेक्टेड मेंबर ओइना खल्ले हाइना लौथोख्रबसु करम मतमदा एमएलए ओइना वसक लौगदगे हाइबदु चपचाना खंद्रि इलेक्शन कमीशन ऑफ इंडिया ना युमखाम इराबोट केंद्र की इलेक्टेड मेंबर ओइना खल्ले हाइना गेजेट नोटिफिकेशन थोकलब मतुंगदा एमएलए ओइना वसक लौगदबने अदुबो हौजिक फावबी ओइनादि इलेक्शन कमीशन ऑफ इंडिया दगी नोटिफिकेशन अमा फाव थोलकप लेथ्री अदुबो इराबोनदि कोन माकपु इलेक्टेड मेंबर ओइना खल्ले हाइना लाथोकपका अथुबा मतमदा माकपु एमएलए ओइना वसक लौननबा थौरांग तौबियु हाइना असेंबली स्पीकर वाई केमसांदा अयिबा सिरोल पिसिनदुना तक्सिनख्रबनी हाइनसु पावसिना मखातारी मसुम लुशिलक पोइना तोबा तेंतकपा पावमना म्याम मीराबाई सनुना वर्ल्ड रिकॉर्ड थमख्रे फॉर्मर्स वर्ल्ड चैंपियन मीराबाई सनु हौजी तास्केन सथरीबा एशियन चैंपियनशिप क्लीन एंड जगत वर्ल्ड रिकॉर्ड थम्बगा लोइनना ब्रॉन्ज मेडल फंख्रे।